Loktak project ki matam sangdokpa yaningde. National Hydroelectric Power Corporation Limited NSPC na salai riba Loktak project asi chahi kunmanga amaga sangdokani hariba wafam asi yaba ngamloi haina all Loktak Lake Areas Fishers Union Manipur ala fomna phongdorakli. Union asina thadorokba cherol amana hai Loktak ki akoibada khundariba miyamna chahi kayagi mamangdagi yaningdeba phongdokkiba laina project asi chahi kunmanga amaga sangdokani haina NSPC na honargliba asi yamna laibak thibani. Masida stakeholder oriba miyamgi wakalon amata tabiramdaba asi yamna hakchina lawi. Masidagi hendoktuna Loktak Development Authority fawba pau piramdaba haibasi makoina aningba apamba pangtawda tawbani. Project asina haukiba kumja lising mga chamapan marfu humdoidagi chalaiba haukibadagi ngami singda amadi Loktak patki akoibagi fivamda chawna akaiba piduna lakibani. Project asigi mari lainana sengot kiba itai beres asina piriba akoiba singi matangda sumarik chumna wakat kiba laikrabani. Loktak pat asida baikhalak liba sengot sagat pagi thabak kaya asin maram orega pat asida piriba chaitheng asi menkhatpada waragani. Hiram sing asigi matangda su NSPC na sengdokpam thoi. Ramsar side ama oiriba pat asibu kannana bakari kari thaudang paikhalibage haibisisu miyamda marik chumna khangan pham thoi. Loinana maihurol dagi hauna pat asidagi nga phaduna sendalambi ojargliba ngami singisu yaifanaba kari kari thoksil paikhalibage haibadu khanghan pham thoi. Hiram sing asi kupna nainaraga Loktak project ki matam sangdoktringai mangoinana state lengak asina ngami singi aningba apamba asi hana kupna tana bigadabani. Loinana project asigi matam sangdoktringai da pat asi kannanabagi wakhalda mang thagadabani.